Ngasi ayuk Nambol Police Station na Konba Kabo Wakchingdagi Mahayroi Tara-taret masak khangdabasingna faduna pukhrei makhoi maraktagi mahayroi ahum nanthok hore haina leibak sarasana sandorakhiba pau amana miyam marakta mipaiba amadi khorang khoisaunaba pokhalure media miyam amadi police na maikai khudingda jaithokduna angangsing kannaba thi humbagi thabak chatharure adubu kona thodok adu samjin sajin ba wari oiramlei thodok adu ngasi ayuk pung 12 rom tabada Bisnupur district ke Nambol Kabo Wakchingda leiba Haukraban High School da tamba mahayroi sing masak khangdabasingna fakre habagi pau social media amadi phone ki kuthangda lamai chakpa kumna sandorakpadagi Manipur Police Child Rights Commission Mairapaibi amadi village volunteer sing yauna maikai kyala chaithokduna mahayroi sing adugi khongul liba hauki sakhangdabasingna ikoben amada makhoi tara-taret fakre haina tonga sandorakpaga loinana angang ahumdi Nambol Kangmong Langol Jamda leiba mari mata amagi da Thonganda chongtha hobadagi rescue to hore atopa mahayroi sing aduna kaithal manbida fangle haina lana pau kya sandorakhe aduma pu angang fakre habagi matangda Bisnupur District Police ki SP K Mega Chandrana sandorakli batonga adugi matangda sengdokladuna hai miyamna asengba khangduna tonga sandokpiganu rescue toraba mahayroi ahum amadi makhoigi mama mapasing punduna wahong pahong chathabada makhoina class leithokduna picnic chatnaba thorang tawruraga ahalaman sing na fogani kibadagi kidnap tawbani hygiene bani haiba khangba ngamle haike Nambol Police Station ki OC aduga atay officer additional SP atay team mayam ama sangsinnadan tawda angang se thengnare koi somda kaino pukhale nupi thana sing yawruga ko adumai tawrakanda angang se statement lawda moigi wahi wata sida kitang wari sida moi ahum sigi amana haibaga amaga haibaga khara khenarakpa adagidi khudam moina moi sim ahan ba haibase koigi saina school da uniform chatpani ko benama lae aduda picnic chalu se moi maming se kauri moi masak khangba mi mali hai si upe moina di khangdre moi di khangi maming kauri moi ani gi maming atai di picnic chalu sira haibda moina yaye dana daina moi se picnic chatpatu da ya dana manung chatle sangukan da manung da angang tara taret amga phimu se le aduga nupa ani amga moi punna tara mapan je gari oben manung se tongame pura satpasida moina chingnarakdana lambi dagi thong se kano tawrakanda saina chongda hobani adana hai moina puraga lakpase chongda dringai da koi uniform set ise school gi sina taba dress atopa noi hongdolo oidana noi mari mata moi ahum je phi se school uniform se du hongdo e aduga amuksu tongaga lai haire aduna wari se kenar pase moi ahum se su manarak taba adagi kaidagi kamai tawbuno mi singdo kamai tawi kun mukto kayam saubu mino kayam pikpa mino nupa kayano nupi kayano question sing ke kitang koina koi sumwari sanaba horakpada khenaba la mi ahum subanina Poto asing buwaragadi sana harakane di kena balak padi pona hangbada koigi angang aniyamna na SCD koi isiena sumai hai se tawbani koi yumdai tolok pada ngasi di class yaugum si koi ru se adana yumdagi atum uniform dress na taba dress se hapaga la amni hai Loinana angang sing kidnap tawduna pukhreba ikoben adu Nambol Kamong Maningching amadi kaithal manbi romda pukre haibadagi Bisnupur Police Commando kangbu amadi khunja sing junction ke adubu pau adu aranba oiramke loinana school adugi oja sing na phongdorakpada school adudagi mahayroi kidnap tawkiba leite rescue tawriba mahayroi ahum asin natana atopa mahayroi fakibagi pau leite haike